Tangshi wari du mahai baloi bada sor ama hontoi. Mikup ani tumina leiruraga wadu makhatai. Ai subek tu pina bahona bada gari tu tana bani. Adu bulambi edu makmangna kre. Aina barda chatpa khuding pura kadum chale. Iche tu thengna raga di khanna. Adu bai che do. Bek tu lobo mukhana halakhide. Adu ga numit kharani leiraga ita puya sisai tawbagi wari na sandorakpado. Kaya tumina lai. Tangsi ki marak thatte. Tangsi se magi haining badu makha tare. Aina mi pari bagi maramde. Phamda laiba bek to. Aina paiduna laiba se. Iche du gi yakna bana khanglam lagadi haisidare. Kaya tablam na hanglai. Kay yorum gi bek tu da. Chawra ba bek tu gi manungda bek macha amada iPad ama yaurami. Fingerprint file mayam ama yawba iPad ama. Kaya tangsi bu munna yengi. Tangsi sor ama hontoi aduga makhatai. Ifamda dumak layu haina tamkrabra khangde. Bek to 2020 August iPad tu kepa mada tahaugi. Ai matha sakhibani. Akiba su phaugi. Bardu da daukiba iche tu ki matawaduna. Ai so iPad tu da yauriba fingerprint mayam do. Araiba oiroi khangbagi chaksina dumak thambani. Bek tu pura kadam chatbani. Chega thengna dringai haidana police na kaina bag to check tawraklaga di khallaga jingna danaba aina ai photo amadi imanabi singi photo kar hapchinki aduga kaina college ki oina tawba camp singda chapu saba one day florist soikiba clay saba ki college campaign ki photo singda hapchinki ai ki college ki notes aduga screen da phawba ai ki ming thamkibani mikup ama sor hondoktuna makha tablap tai Adubu tahaukiba iPad yawba pekado. Aiga kep tongminaba Cyrus kauba nupa mana khulle haina nahan kuidri aingonda mu pithorakhibado. Ai saifam khangde. Adubu mina mapuni khallaga handora abani na dum lakshile. Tangsi kaya da yengduna kaure. Kaya nupi magi wagi marak thatloi khan kaya haidri. Madugi mahut tablapna. Ai dari Tangsi makut kutsa anido surusu tapnaduna pira ihawna hairi. Kahigino khangdana ahi chedu ki mateng do yam phamningbo pokhibani. Mabu bel phawgo thenbibaduna ai nungai haudre. Aingonda le haukhiba magi beg to mitop ningba khaknata. Beg to mitop kanagi makuta ta haningdaba phawkhiduna. Ai ki oiba ngahaki wakhalna lapchin kaya batawgre. Nairiki notes photo mayam ama hapchilaga Aigi saduna sizinnakhibani. Ai soikre. Ai adumaina di tawram loidawbani. Adubu isada haifam khangda. Namlanbi chedugi matengdi yam pangna pokhibani. Ai pumnamak tawkhibani. Tangshi mapi ihaurai khonjaldu nikli. Aingonda bektu lai haibadu moina khakrajalo. Ngasai nupiduna laklaga hairamidu. Ma khangamdo yamali. Kamaina khangi jalo. Ai petu khunba Cyrus tu kana hoi jalo. Ai pakat moi pulap loina khangnaramani ai basoida moina hatkrani wadu hairaga mamai du luktharaga khanjal thokna kapthore kaya tangshi ki khutsa du lamduna tapna nanbi aduga masu tablap haire nang ke suk tawri tangsi kiga ai leisidi ai leiringai ai ki tangshi da kanam tana kemta tawba yare kapkanuse wadu hairaga tangsi ki mamai du nongkhatpiduna mapi du taithok pire aduga wadu makhatai nang nei tapu yabu masak khangdrabasu nangi thawai dunadi mabu masak khang adunani nangna magi mateng panglibado nangbu asmar ki kodam manungdagi thadokoina haikhiba nupido itapu yani tangsi achotpa mamituna nupatu da ngakni yenglei kaya su tangsi bu nungsini yengduna wadu makhatai nangbu numitu da makhoina phakibado moigi yeknabu oiramgani khanna phakibani nangbu khudong thiba tahange haina tawkhibadi nate adumakna nangbu khadakda thadu haikhibani thawdok tu gidamak khallaga nang wakhal kemta wagan aduga nangi iPad tu khunkiba Cyrus to ekoi ga punna thabak tawmina imanubani ma phattaba minati aduga ne itapuya ge mi yama masana ekoi da changjara ka wari pumbatam hojikti churan thaba mi hatpasu masak loini khan makoi da kuirar masagi dandi gi matungina chairak pigado aduga se wahaigi
ꯅꯪ ꯃꯁꯛ ꯈꯪꯗꯕ ꯀꯅꯥꯒꯁꯨ ꯋꯥꯔꯤ ꯇꯧꯒꯅꯨ ꯅꯤꯡꯊꯤꯅꯨꯗꯤ ꯑꯩꯈꯣꯏꯅ ꯂꯪꯆꯥꯛꯇ ꯍꯥꯞꯄ ꯇꯤꯟ ꯑꯣꯏꯅ ꯊꯝꯕꯅꯤ ꯃꯥꯒꯤ ꯀꯨꯝꯍꯩꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯌꯦꯡꯂꯤꯕ ꯃꯇꯣꯝꯇ ꯁꯥꯟꯅꯕ ꯂꯤꯂꯥꯗꯣ ꯃꯨꯛꯇꯥꯔꯩꯅ ꯚꯥꯕꯣꯛ ꯀꯣꯏꯔꯒ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯂꯝꯖꯤꯡꯉꯒ ꯑꯃꯅ ꯑꯃꯗ ꯃꯤꯅꯝꯅꯗꯨꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯤ ꯂꯣꯏꯕ ꯅꯨꯃꯤꯠꯇꯨꯗ ꯑꯅꯤꯃꯛꯀꯤ ꯋꯥꯔꯤ ꯂꯣꯏꯔꯅꯤ ꯇꯥꯡꯁꯤ ꯋꯥꯈꯜꯗꯣ ꯈꯔ ꯁꯥꯐꯔꯛꯏꯔꯥ ꯄꯥꯈꯠꯂꯛꯏꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯗꯨꯕꯨ ꯈꯪꯅꯤꯡꯕꯗꯨꯅ ꯍꯪꯂꯛꯏ ꯃꯨꯛꯇꯥꯔꯩ ꯍꯥꯏꯁꯤꯅ ꯀꯅꯥꯅꯣ ꯀꯌꯥꯁꯨ ꯄꯥꯎꯈꯨꯝ ꯄꯤ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛꯅꯤ ꯏꯇꯥꯄꯨꯌꯥꯕꯨ ꯃꯔꯥꯜ ꯊꯪꯖꯤꯜꯂꯒ ꯋꯥꯟꯇꯦꯠ ꯂꯧꯍꯟꯈꯤꯕ ꯑꯗꯨꯒ ꯏꯇꯥꯄꯨꯌꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯨꯔꯥꯟꯊꯥꯕ ꯃꯤꯍꯥꯠꯄꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯏꯇꯥꯄꯨꯌꯥꯒꯤ ꯃꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯀ꯭ꯔꯥꯏꯝ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯃꯨꯛꯇꯥꯔꯩ ꯀꯌꯥ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯇꯥꯡꯁꯤꯗ ꯃꯨꯛꯇꯥꯔꯩꯒꯤ ꯐꯣꯇꯣ ꯈꯔ ꯎꯠꯂꯤ ꯇꯥꯡꯁꯤꯁꯨ ꯃꯨꯛꯇꯥꯔꯩꯕꯨ ꯍꯥꯟꯅ ꯎꯈ꯭ꯔꯕꯅ ꯉꯛꯂꯞ ꯇꯧꯅ ꯁꯤꯗꯤ ꯑꯩꯈꯣꯏ ꯄꯥꯍꯣꯏꯒꯤ DIG ꯁꯔꯗꯨ ꯇꯥꯡꯁꯤ ꯋꯥꯗꯣ ꯍꯥꯏꯕ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗꯦ ꯉꯛꯅ ꯐꯣꯇꯣ ꯑꯗꯨꯗ ꯌꯦꯡꯂꯤ ꯀꯌꯥ ꯍꯩꯅꯤꯡꯗꯅ ꯆꯤꯟꯕꯥꯜꯗꯨ ꯐꯠ ꯏꯟꯈꯠꯂꯤ ꯑꯗꯨꯒ ꯌꯥꯝ ꯍꯩꯕ ꯅꯨꯄꯥꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯑꯩꯈꯣꯏꯗꯁꯨ ꯃꯥꯅ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯀꯦꯁ ꯀꯌꯥꯒꯤ ꯐꯥꯏꯜ ꯃꯥꯡꯈꯤꯕ ꯀꯛꯈꯤꯕ ꯆꯨꯔꯥꯟꯊꯥꯕ ꯃꯤꯍꯥꯠꯄꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯉꯝꯗ꯭ꯔꯤꯕꯁꯦ ꯆꯨꯔꯥꯟꯊꯥꯕ ꯃꯀꯣꯛ ꯃꯥꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯐꯝꯃꯒ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯝꯃꯤ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯔꯦ ꯃꯥꯕꯨ ꯍꯦꯛ ꯎꯕ ꯃꯤꯀꯨꯞꯇ ꯗꯦꯗ ꯑꯣꯔ ꯑꯦꯂꯥꯏꯚ ꯑꯩꯈꯣꯏꯗ ꯈꯨꯠꯁꯤꯟꯅꯕ ꯉꯝꯕ ꯃꯤꯗ 10 ꯃꯤꯂꯤꯌꯟꯒꯤ ꯔꯤꯋꯥꯔꯗ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯃꯥꯅ ꯃꯤ ꯌꯣꯟꯕꯒꯣ ꯑꯩꯈꯣꯏꯅꯁꯨ ꯃꯥꯕꯨ ꯌꯣꯜꯂꯕꯅꯤ ꯆꯦꯜꯂꯁꯅꯨ ꯃꯥꯅ ꯉꯝꯂꯤꯈꯩ ꯉꯝꯗꯕ ꯃꯤꯀꯨꯞꯇ ꯃꯍꯥꯛ ꯂꯣꯏꯔꯕꯅꯤ ꯇꯥꯡꯁꯤ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯀꯣꯛꯇꯨ ꯁꯤꯠꯇꯨꯗ ꯉꯥꯊꯗꯨꯅ ꯂꯩ ꯀꯌꯥꯁꯨ ꯇꯥꯡꯁꯤꯕꯨ ꯌꯦꯡꯂꯒ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯇꯧꯗꯨꯅ ꯊꯧꯕ ꯍꯧꯏ ꯒꯥꯔꯤꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯒꯦꯔꯦꯖꯇ ꯈꯥꯝꯃꯤ ꯀꯌꯥ ꯈꯨꯗꯥꯡ ꯒꯥꯔꯤꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯑꯍꯤꯡꯒꯤ ꯄꯨꯡ 1 ꯇꯥꯔꯝꯒꯗꯧꯔꯦ ꯇꯧꯔꯤꯕꯗꯨ ꯃꯊꯥꯗꯤ ꯈꯖꯤꯛ ꯁꯥꯔꯕꯅꯤ ꯇꯥꯡꯁꯤꯅ ꯍꯧꯖꯤꯛ ꯆꯪꯒꯗꯧꯔꯤꯕꯁꯤ ꯈꯟꯕꯗ ꯑꯗꯨꯕꯨ ꯇꯥꯡꯁꯤꯒꯤ ꯋꯥ ꯑꯃ ꯇꯥꯗꯕꯅ ꯃꯍꯥꯛ ꯃꯆꯤꯟ ꯀꯥꯡꯗꯦ ꯇꯥꯡꯁꯤ ꯐꯣꯟꯗꯨ ꯉꯁꯥꯏ ꯁꯥꯏꯂꯦꯟ ꯊꯝꯈꯤꯕꯗꯨ ꯂꯧꯊꯣꯛꯇ꯭ꯔꯤ ꯀꯌꯥꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯐꯣꯟꯒ ꯅꯥꯆꯨꯡꯈꯤꯗꯕꯅꯤ ꯀꯣꯜ ꯔꯤꯡꯇꯣꯟꯗꯨ ꯃꯈꯣꯜ ꯊꯣꯛꯇꯕꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯗꯨ ꯎꯔꯨꯗ꯭ꯔꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯗ ꯒꯥꯔꯤ ꯀꯨꯝꯒꯦ ꯍꯥꯏꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯃꯤ ꯃꯌꯥꯝꯒꯤ ꯃꯤꯁꯀꯣꯜ ꯃꯌꯥꯝꯗꯨ ꯎꯕꯗ ꯃꯃꯤꯠꯇꯨ ꯂꯪꯊꯣꯛꯇꯨꯅ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯦꯡꯉꯤ ꯑꯁ ꯑꯩ ꯂꯣꯏꯔꯦꯗꯅ ꯇꯧꯏꯁꯤꯗꯤ ꯇꯥꯡꯁꯤ ꯃꯊꯥ ꯁꯥꯅ ꯐꯣꯟꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯑꯗꯨ ꯅꯨꯄꯥꯗꯨꯗ ꯎꯠꯂꯛꯏ 37 ꯃꯤꯁꯀꯣꯜ ꯐ꯭ꯔꯣꯝ 9 ꯀꯣꯟꯇꯦꯛꯁ ꯀꯌꯥ ꯇꯥꯡꯁꯤꯒꯤ ꯐꯣꯟꯗꯨ ꯂꯧꯏ ꯑꯗꯨꯒ ꯁꯠ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯍꯣꯔꯦꯟ ꯅꯣꯏ ꯃꯥ ꯍꯣꯏꯅ ꯍꯪꯉꯛꯑꯒ ꯀꯩꯅ ꯈꯨꯝꯃꯧꯒꯦ ꯇꯥꯡꯁꯤ ꯃꯃꯥꯏꯗꯨ ꯈꯨꯕꯥꯛꯇ ꯎꯞꯁꯤꯟꯗꯨꯅ ꯂꯩ ꯀꯌꯥꯁꯨ ꯍꯥꯏꯐꯝ ꯈꯪꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯔꯨꯔꯒ ꯇꯞꯅ ꯍꯥꯏꯔꯛꯏ ꯃꯃꯥꯗꯣ ꯀꯣꯜ ꯇꯧꯔꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ ꯈꯣꯟꯊꯤ ꯆꯥꯔꯁꯨ ꯑꯩ ꯐꯖꯅ ꯍꯥꯏꯅꯒꯦꯕ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤ ꯂꯣꯏꯅ ꯁꯨꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯩ ꯃꯥꯡꯈ꯭ꯔꯦꯅ ꯂꯣꯏꯅ ꯍꯥꯏꯅꯔꯝꯃꯅꯤ ꯑꯗꯨꯒ ꯅꯪ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ ꯍꯧꯖꯤꯛ ꯑꯩꯅ ꯑꯍꯤꯡꯁꯤꯗ ꯅꯨꯄꯥ ꯑꯃꯒ ꯊꯕꯛ ꯆꯠꯂꯨꯔꯦ ꯍꯥꯏꯔꯒꯗꯤ ꯃꯤꯅ ꯑꯩ ꯀꯔꯤꯅꯦꯅ ꯈꯟꯗꯣꯏꯅꯣ ꯑꯩꯈꯣꯏ ꯃꯥ ꯑꯩꯈꯣꯏ ꯈꯥ ꯍꯣꯏ ꯃꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗꯁꯨ ꯑꯩ ꯃꯥꯏꯁꯦ ꯍꯥꯏꯒꯠꯂꯒ ꯆꯠꯄ ꯉꯝꯃꯔꯣꯏ ꯇꯟꯖꯥꯗꯨꯗ ꯀꯣꯜꯗꯣ ꯑꯃꯨꯛꯀꯁꯨ ꯂꯥꯛꯁꯤꯜꯂꯤ ꯀꯌꯥ ꯁ꯭ꯀ꯭ꯔꯤꯟꯗꯨ ꯊꯥꯡꯒꯠꯂꯒ ꯌꯦꯡꯉꯤ ꯁꯪꯒꯥꯏꯅꯤ ꯀꯌꯥ ꯋꯥꯈꯜꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯇꯧꯔꯒ ꯃꯥꯁꯨ ꯃꯆꯤꯟꯅ ꯇꯞꯂꯞ ꯍꯥꯏꯔꯤ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯇꯥꯡꯁꯤ ꯅꯨꯄꯥꯗꯨꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯀꯌꯥ ꯇꯞꯂꯞ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯂꯦꯠꯁ ꯔꯟ ꯑꯋꯦ ꯖꯁ ꯐꯣꯔ ꯇꯨꯗꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯑꯃ ꯃꯥꯏꯊꯣꯛꯑꯁꯅꯤ ꯇꯥꯡꯁꯤ ꯁꯥꯎꯔꯥꯡꯅꯅ ꯆꯦꯟꯕꯁꯨ ꯅꯠꯇꯅ ꯑꯍꯤꯡ ꯑꯃ ꯃꯥꯡꯉꯣꯏ ꯍꯥꯏꯒꯗ꯭ꯔꯣ ꯃꯗꯨꯒꯤ ꯃꯔꯝꯗꯤ ꯀꯩ ꯑꯃ ꯈꯨꯝꯗꯣꯏꯕ ꯆꯦꯜꯂꯁꯤ ꯑꯗꯨꯗꯤ ꯇꯥꯅꯤꯡꯗꯦ ꯅꯨꯄꯥ ꯂꯩꯇꯅ ꯆꯦꯟꯕ ꯍꯧꯅꯗꯦ ꯀꯩ ꯍꯥꯏꯕꯗꯨꯅ ꯑꯩ ꯂꯩꯔꯤꯁꯤꯅ ꯀꯩ ꯑꯩꯅ ꯈꯛꯇ ꯈꯟꯕꯅꯤ ꯅꯪꯗꯤ ꯃꯣꯏ ꯀꯅꯥꯝꯇꯅꯁꯨ ꯈꯪꯗꯅ ꯃꯣꯏꯗꯤ ꯊꯥꯖꯕꯒꯤ ꯃꯍꯨꯠꯇ ꯂꯣꯏ ꯄꯥꯈꯠꯅꯔꯅꯤ ꯅꯍꯥꯟꯈꯩ ꯅꯨꯄꯥꯁꯨ ꯀꯣꯏꯗꯦꯅ ꯈꯜꯂꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩ ꯁꯛ ꯍꯥꯟꯅ ꯇꯥꯛꯑꯣ ꯍꯥꯏꯔꯣ ꯂꯥꯛꯑꯣꯅꯤ ꯆꯪꯉ ꯍꯦꯛꯇ ꯇꯥꯛꯑꯝꯃꯒꯦ ꯋꯥꯗꯨ ꯁꯦꯔꯤꯌꯁꯇ ꯁꯥꯔꯒ ꯋꯥꯊꯤ ꯇꯥꯍꯜꯂꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯇꯥꯡꯁꯤ ꯄꯤꯁꯨꯝꯗꯨ ꯁꯨꯞꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯤ ꯍꯥꯏꯔꯤꯕꯗꯨ ꯐꯥꯒꯤꯁꯨ ꯐꯥꯒꯤꯅꯤ ꯑꯗꯨꯒ ꯐꯥꯒꯤꯁꯨ ꯅꯠꯇꯦ ꯇꯥꯡꯁꯤꯅ ꯄꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯑꯃꯨꯛꯁꯨ ꯐꯖꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯆꯪꯕꯁꯨ ꯐꯖꯗ꯭ꯔꯤ ꯄꯥꯎꯈꯨꯝ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯑꯩ ꯆꯪꯉꯛꯑꯒ ꯍꯥꯏꯒꯦ ꯍꯥꯏꯕꯁꯨ ꯄꯨꯟꯅ ꯆꯣꯞꯃꯤꯟꯅꯅꯤꯅ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯩꯔꯁꯨ ꯅꯪ ꯃꯥꯡꯈ꯭ꯔꯗꯤ ꯑꯗꯨꯝ ꯈꯟꯅꯔꯅꯤ ꯄꯥꯈꯠꯄꯅꯁꯨ ꯂꯣꯏꯔꯝꯃꯅꯤ ꯃꯥ ꯍꯣꯏꯗꯣ ꯊꯪꯁꯦ 이번이 ꯆꯪꯉꯒ ꯃꯃꯥꯗ ꯐꯖꯅ ꯍꯥꯏꯖꯒꯤꯕꯩ ꯑꯩꯅ ꯁꯣꯏꯕꯅꯤ ꯂꯥꯟꯅ ꯂꯧꯕꯤꯅꯨ ꯍꯥꯏꯗꯅ ꯇꯥꯡꯁꯤ ꯁꯥꯎꯅꯤꯡꯅ ꯑꯗꯨꯕꯣꯕ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯍꯤꯡꯗ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯕꯁꯤꯕꯨ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯅꯤ ꯅꯪ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯣ
ꯑꯗꯨꯃꯥꯏꯅ ꯈꯨꯝꯕꯩ ꯀꯥꯏꯖꯩ ꯍꯥꯏꯔꯕꯅꯤꯅ ꯑꯗꯨꯅꯅꯤ ꯑꯩꯅ ꯆꯦꯜꯂꯁꯦꯅ ꯍꯥꯏꯁꯦ. ꯆꯦꯜꯂꯒꯅ ꯅꯪ ꯀꯃꯥꯏꯅ ꯁꯛ ꯇꯥꯛꯇꯣꯏꯕ? ꯅꯨꯄꯥꯗꯣ ꯍꯦꯛꯇ ꯍꯟꯖꯤꯟꯅꯔꯒ ꯆꯦꯜꯂꯗꯤ ꯑꯩꯕꯨ ꯌꯥꯝ ꯅꯪꯍꯧꯔꯔꯣꯏꯗꯕꯤ ꯆꯣꯞꯄꯤ ꯌꯥꯝ ꯃꯥꯜꯂꯅꯤ. ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯩꯗꯧꯁꯤꯒꯦ? ꯏꯄꯣꯝ ꯄꯣꯝꯗꯨꯅ ꯈꯨꯝꯂꯛꯏ ꯅꯨꯄꯤꯗꯨꯁꯨ. ꯈꯪꯗꯦ. ꯀꯌꯥ ꯃꯊꯥ ꯃꯔꯛꯇ ꯅꯣꯛꯅꯤꯡꯂꯛꯏ. ꯇꯧꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧꯗꯣ ꯑꯃꯁꯨ ꯆꯣꯞꯍꯟꯅꯤꯡꯗ ꯑꯃꯁꯨ ꯀꯟꯈꯠꯅꯤꯡꯕ ꯃꯇꯧ ꯑꯗꯨꯗ. ꯊꯧꯖꯪꯕ ꯃꯥꯒꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯄ꯭ꯔꯞ ꯂꯥꯛꯏ. ꯑꯗꯨꯒ ꯔꯨꯝꯗꯣ ꯍꯦꯛ ꯆꯪꯕꯒꯅꯤ ꯊꯣꯡꯗꯣ ꯍꯥꯡꯉꯒ ꯁꯥꯏꯔꯁ ꯆꯪꯂꯛꯂꯒ ꯏꯁꯧ ꯂꯥꯡꯂꯛꯄꯗꯣ. ꯀꯥꯏ ꯆꯠꯂꯨꯒꯦꯅ? ꯃꯥꯁꯨ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯩꯒꯤ ꯆꯠꯄꯗ ꯌꯥꯝ ꯄꯥꯅꯔꯛꯀꯅꯨ. ꯅꯪꯁꯨ ꯅꯔꯝꯆꯠꯇꯨ ꯆꯨꯝꯃꯣꯏꯕ. ꯑꯗꯨꯃꯛꯅ ꯑꯣꯏꯔꯝꯒꯅꯤ ꯄꯤꯔꯅꯥꯅ ꯅꯪ ꯂꯥꯞꯊꯣꯛꯈꯤꯅꯤ ꯈꯟꯕꯗ ꯉꯥꯎꯔꯤꯗꯣ. ꯆꯟꯗꯥꯟꯁꯤꯡꯁꯤꯗꯤ. ꯁꯥꯏꯔꯁ ꯃꯔꯩꯗꯨ ꯂꯠꯂ ꯇꯧꯗꯨꯅ ꯍꯥꯏꯔꯦ. ꯀꯌꯥꯝ ꯀꯩꯕ ꯊꯕꯛ ꯇꯧꯔꯗꯅ ꯌꯥꯝ ꯍꯦꯟꯕ ꯊꯕꯛꯇꯤ ꯑꯩ ꯇꯧꯈꯤꯗꯦꯅ. ꯃꯥꯒꯤ ꯑꯦꯛꯁꯇꯨꯒ ꯃꯃꯥꯟꯅꯕꯗꯨꯒꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯝꯕꯗꯨꯒꯤ ꯊꯧꯖꯪꯕꯗꯤ ꯆꯤꯇꯤꯡ ꯍꯥꯏꯕ ꯖꯥꯠꯁꯤ ꯌꯥꯈꯤꯗ꯭ꯔꯕꯅꯤ. ꯏ ꯍꯥꯏꯒꯠꯂꯒ ꯂꯥꯛꯏꯕꯗꯨꯗ ꯁꯥꯏꯔꯁꯀꯤ ꯋꯥꯗꯨꯗ ꯁꯥꯏꯔꯁꯇ ꯁꯠ ꯌꯦꯡꯂꯒ ꯇꯣꯡꯂꯤꯕ ꯆꯄꯜꯗꯨ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯦꯛꯇ ꯊꯥꯔꯛꯏ. ꯍꯦ ꯆꯠꯈ꯭ꯔꯣ. ꯏꯃꯥꯟꯅꯕꯅꯤ ꯀꯝꯇ ꯍꯥꯏꯅꯤꯡꯗꯦ. ꯑꯗꯨ ꯌꯥꯝ ꯅꯔꯝꯆꯠꯁꯤꯡꯗꯨ ꯋꯥꯔꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯀꯩꯗꯧꯕꯩ ꯊꯃꯣꯏꯗꯨ ꯁꯦꯡꯕ ꯁꯥꯔꯤꯅꯣ? ꯍꯥꯏꯔꯤꯗꯨ ꯇꯥꯔꯨꯗꯦ. ꯁꯥꯏꯔꯁ ꯄ꯭ꯔꯞ ꯆꯪꯂꯛꯂꯒ ꯔꯨꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯁꯣꯗꯨ ꯇꯥꯞ ꯂꯥꯎꯅ ꯂꯧꯗꯨꯅ ꯍꯥꯏꯔꯝꯃꯤ. ꯑꯩ ꯊꯦꯡꯉꯛꯄꯁꯦ ꯄꯤꯔꯅꯥꯗꯣ ꯃꯌꯨꯝ ꯐꯥꯎꯝꯗ ꯊꯤꯜꯂꯨꯈꯤꯒꯦ. ꯊꯧꯖꯪꯕ ꯐꯩꯖꯩꯅꯅ ꯌꯦꯡꯂꯒ ꯑꯗꯨꯝ ꯂꯥꯛꯇꯥꯏꯅꯦ? ꯑꯗꯨꯝ ꯆꯠꯈꯣꯅ ꯍꯥꯏꯌꯨ. ꯀꯩꯗꯧꯕꯩ ꯊꯤꯟꯗꯣꯏꯅꯣ? ꯕ꯭ꯂꯣꯛ ꯀꯌꯥꯝ ꯄꯤꯈꯤꯗꯥꯏꯅꯦ? ꯅꯪꯅ ꯅꯨꯡꯁꯤꯗꯕ ꯅꯨꯄꯤꯗꯨꯕꯨ ꯍꯧꯖꯤꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯅ ꯍꯥꯏꯍꯧꯗꯥꯏꯅꯦ? ꯃꯇꯣꯝꯇ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ. ꯊꯦꯝꯃꯒ ꯊꯤꯟꯗ ꯌꯥꯔꯣꯏ. ꯂꯞꯁꯦ ꯐꯥꯒꯤ ꯌꯥꯕ ꯅꯠꯇꯦ. ꯑꯩꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯆꯤꯟꯁꯦ ꯄꯪꯉꯥꯡꯗ ꯉꯥꯡꯕꯩ ꯋꯥꯅꯤ. ꯊꯧꯖꯪꯕ ꯃꯃꯤꯠ ꯂꯪꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯇꯥꯅꯕ ꯍꯥꯏꯔꯛꯏ. ꯀꯩꯑꯕ? ꯉꯔꯥꯡꯗ ꯅꯠꯇ꯭ರೋ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯖꯔꯁꯅꯨ ꯀꯥꯏꯅ. ꯊꯕꯛꯀꯤ ꯃꯊꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯌꯥꯝ ꯌꯦꯠꯂꯦ ꯀꯥꯏꯅ. ꯅꯪꯕꯨ ꯀꯥꯏꯅꯔꯅꯤ ꯕ꯭ꯂꯣꯛ ꯄꯤꯈ꯭ꯔꯣ. ꯔꯤꯒꯦꯠ ꯆꯥꯔꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ. ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯨꯄꯤꯗꯨꯅ ꯉꯝꯂꯒ ꯊꯦꯝꯃꯒ ꯃꯌꯨꯝꯗ ꯊꯤꯜꯂꯨꯒꯦ ꯀꯥꯏ. ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯔꯒꯅꯦ ꯕ꯭ꯂꯣꯛꯀ ꯄꯤꯔꯨꯕ ꯑꯩꯁꯤꯅ ꯄꯨꯔꯥ ꯖꯣꯀꯔꯅꯤ ꯑꯣꯏꯍꯧꯔꯤꯁꯦ. ꯇꯧ ꯑꯩꯁꯦꯅꯦ. ꯑꯩꯉꯣꯟꯗ ꯂꯩꯅꯒꯦ ꯌꯥꯝꯅ ꯂꯩꯅꯔꯤꯕꯁꯤꯡꯗꯣ ꯑꯩꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤ. ꯌꯦꯡꯉꯣꯕ ꯅꯣꯏ. ꯃꯆꯤꯟꯗꯣ ꯉꯥꯡꯅ ꯁꯥꯏꯔꯁꯄꯨ ꯊꯣꯡꯖꯤꯜ ꯐꯥꯎꯕ ꯇꯥꯟꯅꯔꯛꯏ. ꯁꯥꯏꯔꯁꯇꯤ ꯆꯠꯅ ꯍꯩꯔꯝꯃꯤ. ꯀꯥꯏꯅꯕ ꯉꯝꯃꯣꯏꯗꯧꯔꯦ ꯑꯗꯨꯅ ꯍꯟꯖꯤꯟꯅꯔꯒꯦ. ꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯒꯦ ꯑꯩꯉꯣꯟꯗ ꯌꯦꯠꯂꯔꯣꯏ. ꯈꯝꯕꯟꯁꯨ ꯆꯥꯎꯔꯔꯣꯏꯅ ꯍꯥꯏꯔꯦ. ꯑꯩ ꯑꯗꯨꯗ ꯑꯃꯨꯛ ꯀꯩ ꯍꯥꯏꯗꯧꯔꯤꯒꯦ? ꯇꯣꯛꯅꯔꯒꯦ ꯍꯥꯏꯔꯤꯗꯨ ꯉꯔꯥꯡꯇꯅꯤ. ꯊꯃꯣꯏꯗꯒꯤ ꯃꯥ ꯀꯣꯛꯇ꯭ꯔꯤ. ꯊꯧꯖꯪꯕ ꯊꯣꯡꯗꯣ ꯃꯈꯣꯜ ꯊꯣꯛꯅ ꯊꯤꯡꯖꯤꯜꯂꯗꯨꯅ ꯂꯥꯎꯔꯛꯏ. ꯃꯤꯅꯥꯏ ꯍꯥꯏꯁꯤꯅꯤ. ꯅꯣꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯀꯅꯨꯀꯣ. ꯊꯥꯖꯕ ꯌꯥꯕ ꯑꯝꯇ ꯅꯠꯇꯦ. ꯑꯩꯕꯨ ꯍꯤꯡꯅ ꯍꯥꯠꯄ. ꯑꯗꯨꯁꯨ ꯁꯨꯞꯅꯒꯤ ꯃꯣꯏꯒꯤ ꯐꯅꯕ ꯁꯤꯟꯕꯤꯔꯨꯕ ꯑꯩꯉꯣꯟꯁꯤꯗ. ꯀꯥꯏꯅꯔꯅꯤꯗꯤ ꯑꯃꯨꯛ ꯇꯣꯏꯕ. ꯃꯤꯅꯠ ꯀꯥꯡꯗꯦ. ꯉꯥꯛꯇꯪ ꯂꯩꯔꯒ ꯀꯥꯏꯅꯔꯦ. ꯉꯥꯛꯇꯪ ꯂꯩꯔꯒ ꯀꯥꯏꯅꯔꯦ. ꯁꯥꯎꯅꯔꯦ, ꯈꯠꯅꯔꯦ, ꯂꯧꯅꯔꯦ. ꯇꯣꯛꯅꯔꯅꯤ, ꯍꯩꯅꯗ꯭ꯔꯦ, ꯇꯜꯂꯦꯅ. ꯑꯗꯨꯒ ꯀꯥꯏꯅꯕ꯭ꯔꯗꯤ ꯁꯨꯡꯀꯥꯏ ꯀꯥꯏꯅꯗꯦ. ꯍꯦ ꯂꯝꯁꯤ ꯁꯤꯔꯣꯀꯣ ꯅꯣꯏꯗ. ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯅ ꯕꯦꯠꯔꯨꯝ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯂꯣꯡꯅ ꯍꯥꯏꯊꯩ. ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯁꯝꯗꯨ ꯐꯣꯏꯈꯤꯕꯒꯤ ꯂꯨꯈꯝꯗꯨꯁꯨ ꯆꯩꯅꯥꯈꯣꯜꯒ ꯄꯥꯁꯤꯟꯅꯔꯒ ꯈꯪꯅꯥ ꯅꯥꯏ. ꯊꯧꯖꯪꯕ ꯃꯆꯤꯟꯗꯒꯤ ꯑꯌꯣ ꯍꯥꯏꯔꯒ ꯂꯨꯈꯝꯗꯨ ꯁꯠ ꯄꯥꯏꯁꯤꯜꯂꯤ. ꯈꯣꯏꯗꯧꯅ ꯁꯨꯛ ꯌꯥꯝ ꯁꯥꯎꯅꯤꯡꯉꯀꯥꯟꯁꯤꯗ ꯂꯨꯈꯝꯁꯤꯗ ꯑꯃꯨꯛ ꯌꯩꯁꯤꯜꯂꯤꯅꯦꯕ. ꯊꯧꯖꯪꯕꯅ ꯅꯪ ꯄꯥꯡꯃꯟꯗꯦꯗꯅ. ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯤ ꯅꯨꯄꯤꯗꯨꯅ ꯂꯋꯥꯏꯁꯤꯗ ꯁꯝ ꯐꯣꯏꯔꯒ ꯅꯪꯅ ꯅꯣꯛꯑꯒ ꯀꯣꯟꯅ ꯐꯣꯏꯅꯔꯁꯤ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯅꯦꯕ. ꯍꯧꯖꯤꯛꯇꯤ ꯅꯥꯔꯦ ꯆꯥꯛꯅ ꯁꯣꯜꯂꯤꯕꯁꯦ. ꯉꯁꯥꯏꯅ ꯀꯧꯒꯗꯕꯗ ꯐꯣꯏꯗꯠꯂꯝꯃꯒ ꯂꯥꯛꯇꯧꯅꯤ. ꯃꯇꯣꯝꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯐꯣꯟꯒꯤ ꯔꯤꯡ ꯈꯤꯡꯂꯛꯏ. ꯊꯧꯖꯪꯕ ꯁꯥꯎꯔꯥꯡꯅꯅ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯉꯤ. ꯑꯗꯨꯕꯨ ꯁꯨꯛꯂꯝꯕ ꯃꯃꯤꯠꯇꯨ ꯐꯠ ꯂꯥꯞꯊꯣꯛꯅꯈꯤ. ꯏꯟꯀꯃꯤꯡ ꯀꯣꯜ ꯐ꯭ꯔꯣꯝ DIG ꯃꯨꯛꯇꯥꯔꯤ.